Ccpur district headquarter akan birang thokhre hari thagdosi chaini phuga manga surugunu pama turbungi Bisnupur district ki beli ki manak nang leiba jaga amada hariba miyo isi siduna leiramani hariba miyo isi ki mamengna sangkhongam baiti kawi hari Saris ka da Kapnabada senior Maoist ani sire sai sida state sida thokiba noi Kapnabada ki thagdok sing sikhiba Maoist ani ga kunga mapan sure Saris ki molha Manipur Amagar Soki district thokiba security force nga noi Kapnabada ki thagdok amada English nga niga mapan gi Jharkhand gi attack ta sianaba senior Maoist ani sikre haina police na phongdokre senior police officer amana PTI da phongdokpagi matuina di noi Kapnabada thagdok adu nan molha Manipur Ambagar Soki district ki Mandawa area da leiba asuku umang amada thokibani maknaiki akaknaba phangba paw amagi matuna district reserve guard amasum Indo Tibetan border force ki apunba kangbu mana retega khunmanak ta leiba umang adu operation sa tharingai da Maoist sing noi kapsilaki nomai kapsilakpadu degi security force na handuna kapna ki haina phongdok ladrum naiki nomai kapna bigi thawdo dugi matung security personnel singna thawdo thokpham duda thihum bigi thabak sa thaban Maoist ani shiduna leiram thinaki laikhidraba Maoist sing adugi maming Bejoy ready amasum Lokesh salam kawi haina phongdok laduna naiki ready loan athing ma thamkraba CPI Maoist ki Dandakarnia special zonal committee ki member ni amasum salamna divisional committee ki member ni official dunai ki makhu animal English ngani ga mapanda Rajangaon district ki Maoist sing na attack toroktuna matamdugi Rajangaon district Maoist sing attack toroktuna matamdugi Rajangaon ge superintendent of police Vinod Kumar Saure yauna security personnel kuntra hat ki bigi thawdok siana basingni area adu hauji security force na makhatana operation sa thari haina officials na phungtoki panmaya ab English sing ni ga taruk ki March kuntra matui phawda nationalism muthatna government hotnari haina union home minister Amit Shah na hana phungtok libani Amarum na police ki matungina khwai digi nauna sikriba ani si tharaga saliba sai sida saris ka thokiba nomai kapna bigi thagdok sing du sikiba Maoist masing saniga kunga mapan sore Maoist saniga mapan dugi manungda saniga kunga mapan dugi manungda saniga tarari district taret Bijapur Habastar Kenker Kongaon Narayanpur Sukma amasum Dantewada na saba Ambassador Division Sikhibi hena suma koina phongdokni mamang the security force na mai pang sathaki operations sing manungda me taret Bijapur district thokiba noi kapna bigi thawdo amada Maoist kungani thuatki Mars kunga mapandana sukma amasum Bijapur district thokiba security force sing da noi kapna bigi thawdo anida nopi taramathoi yauna Maoist taragani pan sukma da taraga taret amasum Bijapur amasikhi Mars kundana Bijapur amasum Kanke district thokiba tongan nomai kapna bigi thawdo anida Maoist kuntra sikhi February gi mapan Bijapur district thokiba nomai kapna bigi thawdo amada security force na Maoist kuntra matoi hatki January kunga mathoidana Raipur division gi Garia 1 district thokiba noi kapna bigi thawdo amadana Maoist taraga taruk sikhi January 13 ta Bijapur district thokiba noi kapna bigi thawdo amadana security force na Maoist taraga ni panhatki mamang sai English singani ga kunga mari dana state sida thokiba tongan nomai kapna bigi thawdok singi manungda security force na puna Maoist sani ga taraga mapan hatki na so police na phongdokli Assam mi hat pegi punsi gi phadok pikre English ngani ga kunga humdoi state agriculture department gi thabak tegi pothara engineer ama hat ki baga mari lengna Assam gi Kokrajwar district ki court amana miwe ama punsi gi phadok pikre Kokrajwar gi district and session judge Nirmali Taludarna Santu kahar kauba miwe dubu tapan Chhatrapati hatpa masuma ki loina bibu suwan bigi mara leire hana raktoki court na ma punsi gi phadok piwi gi mathakta lupalising yankhai gi fines tokhi amadi kari gum fine gi senfam asi pidrabadi mak tha taruk makhata na sangthana jela leigadabani haiba wafam tokhi panbaya abadi English ngani ga kun go humdu gi November kun ga mapanda kahar town mayol makta leiba Chakrabarti gi yumda changnaknaba Chakrabarti amasuma ki loina bi thabak tegi potharaba headmistress Madhumita athobu khulai sijunaduna attack torongibani thawdo adura makhoi anima aruba phibam na sokki matungda Chakrabarti di private hospital amada lekatnaba ngamdana sikhi hari Manipur satna halakhiba president rule singnarakpa petition bu high court na infractious oire haiduna dispose tawkhri Manipur president rule satna halakpagi mayok Supreme Court of India na makhatana challenge tawdori laiba asigi president na constitution ki article 3
56 mawon da piba power ki matu ina tarani tu suba Manipur Legislative Assembly gi February tarahum de English ngani ga kunga manga de gi suspended animation na thamlaga state asida president rules na halakpa bu maram sadi haiduna tuan maram sing piraduna singna rakhiba writ petition C number 155 of 2025 amasum petition asiga loina rakhiba miscellaneous case WPC number 375 of 2025 for High Court of Manipur gi Chief Justice Kampaya Somashakhar amasum Justice Egoneswar gi bench na infractious oire haiduna dispose thokhre Manipur President rules ana halakhiba bu singna rakhiba petition adu meyang Imphal gi sirai awang lekai digi masamaksu advocate oiri ba thoksom sur se yengkhai gi turu apokpa laikhidraba TI school biduna petitioner orga Ministry of Home Affairs ki secretary bu respondent ohelaga court asida file torkibani petitioner si han Justice Egoneswar gi bench na February kun ga taruk English ngani ga kun ga manga da lokatki court na matter asi lokhalak pada Home Affairs ki secretary gi mekai gi lepkiba leba asigi solicitor general Tushar Mehta na asiguma makhal gi petition asidi High Court of Manipur gi rules 2019 gi chapter 4 A gi rule 3 clause 1 clause D gi matuina Division Bench Kananabagi Dama Chief Justice Lankalakadabani have a wapam Pongdokibani. Loop Kayana August Tara Mari English singer Magasama Pangani Fugotareta Manipuna Ning Tamba Pankibagi Nixing Toram Pangtonakri. Manipur Ning Tambagi Nixing Toram Pangtonari Ning Tambaga Mikapo and Baga Ani Kienab Nainabani Nandoluang. Adongai kumza English singa magasama pangani fugu tarit ki August taraga mari hinga British na Manipur da piramba ningtamba nomira dugi ningsing thoram pangthok libasi ningtamba haibasi na karino ningtamba na kayam nungai aduga mikhapon ba haibasi na karino amasu mikhapon mana kayam wabigi haibadu nainabigi yamna tangai phadaba tanja ama thoramasi pangthoktuna lawri bani haina amuko gi president Phairoizam Nandol Luwang na phungdokre Haribu wapam basinga si ayuk pung taraga mininipu tarak pada kwa kaitel akam lai kaitel iba lup asigi office tamhang na lusing duna amuko ga minariba maya pai bi lup singi lusing bising amadi lup kia gi lusing bising su saruk ya minaduna pangkukiba Manipur ning tamba phangkibagi humdraga mapan subu ning sing thoram na saruk ya raduna phungdokibani ibudau pakhang bagi tutup mapan yek phiral singkhatuna pangthukiba thoram asida poirei leimarot maira pai bi apunba Manipur gi president S memsa Amobagi President Y Kunjarani na President member singa keduga Tharom gi nungyoy ba warol na amuko gi General Secretary Pratap Lasang Themna biki Tharom asid Nandol Luwang na makata na hai aikoi yellow mission na India ra tilaba tungda thabak amata ining tamna tawbanga mandre je Rosio na miyoy badi maning tamna pogla edobo mapam khudimakta hing thangi haibaduma thakta Manipur gi yellow mission India ra tilubadagi hing thang bigi thakta leibagumna tawre hairi hainasu Paus the Makatana Fontoki. Koa Kaitil, a calmly kaid the labor amogogi office of Manipur ginning them the Miki Toram Pangtoki. Though Tentanasum the Miam Tamzarangi, House going to the Miam Paus, Matasa Lucinzerage, Masuk Makata Vanova did Miam Punanga Minasena, Senel Sigimaki, Miam Pum the Makatana Tamzari, Makata Vanova did Miam Punanga Minasena, Senel Sigimaki, Miam Tamzari.